Manipur University ki makhada lairiba college sing ngasidagi hauraga total shutdown hauragani haina University asigi makhada leiba college singi mahairoi singna toukhre wafam asi ngasi Maharaj Bodhachandra College da pangthokkiba paumi sing unaba amada phongdokkibani Standard College ki mahairoi Vivek Rajkumar na phongdokkibada MU gi makhada leiba college singi election toubidabana maram oiraga ngasidagi hauraga notice ama thoktriba fawba MU gi makhada leiba college khudingmak shutdown tauragani DMU gi makhada leiba singgi election tauba yabagi ayaba piragani MU gi makhada leiba singina pidaba haibasi michang mikhai naiba thawongni haiba wafamsu mahakna makhatana phongdokki election toukhre yengi election ja thoi Manipur University makha da leba college singi oina election toubidaba se koi ngajati haiduna koi ngan press ni gi matam baugi manungda press notice thokbi haiduna koi ngan taujagrabani adubo da ngasi open ta koi response amta phangdamna maram oiraga koi apun mai roi jing je koi saudagi sawu sum hengkan hanba amadi koi gi jang mikhai na gi mong da lakpa sin ngajadabudagi koi ngasi ju apun ba college oina koi wari ba laujare mar wari lauri wari ba di koi notice thokri phaugi oina college Manipur University makhada leba college singje koi shutdown taure haiduna koi wari ma laujare Manipur Police na drug karba tauba mioi ani amadi KCPPWG gi ama punna ahum fagatpa ngamkhre drug ka konana faraba mioi ani adudi P tangkhalam chahi nifugamanga amadi manglian khup chahi kuntraga nithoini makhoi animak Churchanpur Police Station gi manung chanba mata village ki khuga dagi ni hairi makhoi ani dagi brown sugar amadi WY tablet kaya fagatpa ngamle amaromda Kakching area dagi faraba KCPPWG gi mioi aduna thaunau jam Johnson chahi nifugani thoi wabagai leirak achobadagi ni hairi maha Kakching area da senkhai thungkhai tauba misak ni haina police ki pau amana hairi